Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Mukhyamantri Nongthomam Biren Singh na hairi, tongan ba lol sing khangbada mioi adugi identity kaidongnungdasu mangloi. Raijasa leriba school sing phibam yengsinaba Command and Control Center athuba matamda hangdoklagani haina Shiksha Mantri Thongnawjam Basantu Kumar na phongtokre. Power Mantri Thongam Biswajit Singh na hairi, meet udraba singhi damakdi smart ken asi lamjing nabigi khulai amani. Sana Konabana Nahasingi Lamsa Sazat Semtopada, Achoba Togdang, Lobada Natana, Lebaga Sigi Mapangal, Kankan Ambasu, Achoba Togdang, Lodi Haina, Raizapa Lagane Sanahari, Amasung, Mamang Tada Lupa Koti Lag Amalising Nipumanga, GST Revenue Ona Kongot Pangamke. Mukhyamantri Nongthomam Biren Singh na hairi, tongan ba lol sing khangbada mioi adugi identity kaidonungjasu mangloi. Manghai lamdam masigi lol masing yamna khangba mioi singda sarkar gi thabak lorpa matamda hena kudong chaba pigani. Imphal gi Palace Compound da laiba Manipur State Film Development Society gi auditorium da thani chathagadaba local language training program hogdopagi thorumda saruk yaraduna Mukhyamantri na hai police station singda FIR panba matamda mafamdugi lol da ibagi tangai fadaba leirakle masina FIR adu iriba adu karino haibadu kupna khangma ngamgani. Mangnai Raijasigi School gi syllabus yengsinaba committee ama semkre Shiksha Mantri amasung Education SK Director na atuba matamda mifamama kauduna school gi syllabus singda lamdam asigi oiba itihas yahonaba honagadabani. Shri Biren hai Manipur asi masagi itihas laijaba Raija amani British na Manipur asi irai laina kudum chankiba natte lal kayamarum soknarba matungda Raija asi makoina lauksin kibani. Lol ama tambada mioi adugi ningkha tamba mangningai leite hairaduna Mukhyamantri hai atopa lol tambada mioi adugi masagi saktamda awon ba kaidonungdasu purakloi. Mukhyamantri na hai aikoina government job introduction da akoi language yamna khangbada ko priority pirpe at least dialect ma khangadi magi posting du Soshanpur da tagera Chandel da tagera Ukhul da tagera More da tagera Mao da tagera madugi magi leiba tammi bami du kari dialect ma si akoi da loi record da guru ni Sigi nipa sigi poching si adagi noi da certificate of language certificate loi pi noi tamu ba adugi matungi na he government services somehow hoji maki oina koi ma kaya thamsige habdu de koi final topji adugu priority will be definitely given to those who know the languages long term ba koi identity mangde yaringi launch ti tamu da khangda Thorumdro saruk yakiba Shiksha Mantri Thongnawjam Basantu Kumar hai ngasi haiba numin asi Raijasigi oinadi anoba itihas ama semle amasung masi tung koina leihoragani. Manghai Raijasda leiminariba mipung kudimapu amato oina punsinaba honabada tongan ba lol sing tamanba asina achoba khongthang ama oragani. Mantri hai BJP na luchingba anisuba sarkar asina Shiksha lamda awonba kya purakpangamle. Sarkar asina assistant headmaster sing seniority da yenglaga headmaster da promotion pinaba thabak paikhatle. Vice principal sing principal da promotion pinabagi thabaksu loisilakle. Shri Basantan hai Raijas da leiriba sarkar gi mairoi singda apaba uniform pinaba thorang leire private school singa changdamnaba yanaba sarkarna mathang academic session dagi t-shirt amasung check shirt piragani. Manghai Raijas da leiriba school singi phimam yengsinnaba Imphal gi Babu Parada leiba RMSA office da Command and Control Center athuba matamda hangdoklagani. Masina school singda oza ningthina karibra natraga mairoi singda school chang naina lakpra haibadu yengsinba ngamlagani. Thorang asi paikhatnabagi damak kendra lupa koti ahum kaithorakle. Sigi language program se karmain thori kari notification thok krabara thok tribra haibna chingmo se all the time monitor to we don't lakiba education department health am basic weba sugumba akigi prazamiyam ilait lai myam da effect thoriba masida am stress pi dabi ade haigna adum wakan mon lebiba Manipur Kandabiyadi, Manipur Sikarmain Torga, how to bring unity, how to bring integrate Manipur, aduga development akigi road ta Karmain Togana, speedy over development se, Purakadagi Haibadu, Madugi Wakanonda, day, night, Chavatakpa, Kangana, Unabiriba, Adumba akigi leader ni Haibadu, I am the Tonzage.
Rajyagi Directorate of Language Planning and Implementation sinduna pangthokkadoriba training program asi lol taret habadi Manipuri, Paite, Tangkul, Anal, Paumai, Rongmai amasung Thadou lolda chathagadabani. Imphal gi Johnston Higher Secondary School da pangthokkadoriba training course asida candidate chani marfuna saruk yagani. Ngasigi thoramadu Education S ki Commissioner Ais Gyan Prakash amasung Education S ki Director L Nandakumar saruk yaki. Department of Education S Samagra Shiksha Manipur na sinduna Rajya Thaki Kala Utsuki Mana Matum Yantopagi Thoram Imphal gi JN Manipur Dance Academy da ngasi pangthokre. Thoram dula Shiksha Mantri T.H. Basanta Kumar Singh, Commissioner Education Ais Gyan Prakash amasung Education S ki Director L Nandakumar saruk yaki. Thoram duga mari lenana mahiroi singda certificate amasung mana matum yantoki. भारत की अहानब राष्ट्रपति डॉक्टर राजेंद्र प्रसाद की चाम कुंथ्रानिपान सुबा मपोक कुमोन लापदा राज्यपाल गणेशन याइफ पाउजेल पिरकली पाउजेल राज्यपाल डॉक्टर राजेंद्र प्रसाद इंग कुमजा लिसिंग चनिपान मरफुनिपान की सेप्टेम्बर 2 बिहार की सिवान पोकी लेबाक असिबु निंखा तमनब होनबदा अचौब थौदांग लौरंबा लुसिंगबा असि निंखा तमलबा भारत की अहानब राष्ट्रपति ओइना थौ पुबगा लोइना फम्मसी ख्वाइदगी सांगना पाइबा मिसक ओइकी Lusingbasi mapok numina lakpada Rajyapalna mahaki mafamda ikai khumnaba ulakli. Tabiriba pawasi Akashbani Imphal degini. Power amasung law singu mantri Thongam Biswajit Singh na hairi mid udraba singhi damaktadi smart ken asi lamjing nabigi kulai amani kulai asigi matengna mangda leramba pot khudimak irai laina khangdokpa ngami. Rajyagi Department of Science and Technology na sinduna Tagel Pataleba Manipur Science Center da pangtokpa Prize Distribution of State Award amasung Smart Ken yantopagi thorom da saruk yaraduna mantri nai mid udraba singda ngasi khusanariba Smart Ken asi mobile phone da yawba Leon battery ga sab manaba recharge tawba yaba battery na chalaiba kulai amani. Mangnai asigumba kulai asigi matengna mit udraba singna manung amasung mapanda sathok sasin tawbada hena khudong sahalagani. Ngasigi thoromduda Science and Technology ki Director Srimati Homila Hongrai saruk yaki. Thawal Jila ki tongan ba college singda Special Summary Revision lisingani kulumdoi ki matang da bab tan bagi thorom ama pangthokre. Systematic Voters Education and Electoral Participation na Electoral Literacy Club ka punna sinba thorom adu Wahengbam Mani Girls College ta ngasi pangthokibani. Thorom duda ahan boina bot hadaba yarba miyoi singda t-shirt piki amasung quiz competition amasu pangthoki. Thorom masi YK College Wangjing dasu pangthoki. District Administration Tamenglong sinduna Orange Festival thasigi taratagi taramapan phauba pangthok lagani festival asigi saruk amoina pangthok kadriba Orange Queen khanbagi form thaba hauri hari kumsi sahigi Orange Queen da lupa lakh ama makai first runners up ta lakh ama amasung second runners up ta lising humudra manga pigani masigi mathakta best designer da lupa lising kuntra amasung subtitle taruk ta lupa lising kun pigani hari Orange Queen gi Tamenglong gi oina audition Tamenglong jila da thasigi tareta pangthokani Imphal gi oina New Seconda pangthokani hari Thama chumna chathagadaba marfu mari suba nupila ningsing thoram ngasi Imphal iski top awang lekai da hogdokre all Manipur nupi marup na sinduna pangthokiba thoram da wafong kya khana naina bagalonena tha ama chupna tongan ba nupi maruki mafam singda ningsing thoram sing pangthokani mapungaba thoram thasigi tarani thoida irabot baban holda pangthokani hari Taramapan suba sumang lila ningtham kumay lisingani kunitoy thasigi kundagi pangthok lagani. Wapam asing Imphal gi iboyay mas sumang lila sanglit na pangthok pa paugi mipamamada Council asigi Lifetime Secretary Sograpam Hemadana pongdok kibani. Assam Rifles Somsai Battalion ngasi Ukhrul Jila gi Tusong Christian Village da nomagi oba cleanliness program ama pangthokre. Thoramadu Swasth Bharat Abhiyan gi makhada pangthokpani. Amaromda Fundrei Battalion Thawal Jila gi Langathel da Agnipat scheme gi matangda naha singi oba lecture program ama pangthokre. Khuga Battalion Churachampur Jila gi Singhat Kulda Swachhata Abhiyan pangthokre. Manipur Performing Arts pu Class 9 amasung 10 da optional paper ama oina amasung Manipur Sagol Thaubabu co-curricular activities ama oina school education syllabus da yahonaba Desam na Mukhyamantri N Biren amasung Shiksha Mantri Thongnawjam Basanta Kumar da memorandum ama khusin nakre. Desam gi cherol manhai performing art ki saruk ama oina Manipur gi mahuksadagi leiraklaba jagoi sing classical dance folk song musical instrument khongjom parba moirang parba wari liba perana singba yahon binaba sarkar gi pungning chingsilli Kolkata gi Sol Lake laiba Rabindra Okakura Bhavan da mamang thagi kuntra da pangthokiba Global Independent Film Festival of India da Nongdol Mamikol gi production
EY The Ripple na ahum suba Best Direction amadi Best Actress ki mana phangle film asigi director Biswamitra amasung actress Laiksangthem Tonthoi nganbida mana asi pirakpani film asi tha asigi tara mangadagi kunithoi phawa Kolkata da pangthokadaba kunipan suba Kolkata International Film Festival non competition section short amasung documentary panorama da unanaba khalakle hari Artist Training Cum Educational Research Center Imphal na sahi khudingi piba Best Lyricist Award sahi sigi oina maibam gitana iba meragi thabal na kaidoruni haibasida piragani hari Ultimate Sports Quiz lisingani kulindoi haina mingthonba Inter School Sports Quiz Qualifying Test nomaijing numita pangthok lagani Qualifying Test asi Kanchipur leba Premier English Academy da ayuk pung 13 taba matamda pangthok lagani haina school asigi cherolamana hairi Wahengbam Substation dagi Western One amasung JNV feeder da mai piriba si Kumbong Bazar lambi pagthokpan maram oiduna hayeng amasung hangsit ayuk pung 4 dagi nungtil pung 4 phawa mai pangloi hari maram aduna Wahengbam awang khunau konthokjam sagol tongba Kumbong Kamong awangjiri kaithel mambi Assam Rifle sing mafam sing mai pangloi hari Taranipan suba Governors Cup State Level Fencing Championship Imphal ki Tagal Patalaiba Shai Indoor Holder Raijapal Laga Nation Hogdokre Chandel Imphal East Imphal West Senapati Thawal amasung Ukrul ki fencers sing na saruk yariba championship adu hogdok aduna Raijapal na hai Raija sigi na sing pokpadigi hona sana khonabagi haithoi singthoiba loina duna lai fencing masana da Raija sigi sanaroi kya antarjati ki thata saruk yaduna mai pakpa yaure masana asi laibak asida amasung Manipur pamnabe hengalagli Haraduna, Hunted the Pangtokiba National Games da Takaman Cameroon Loraki. Sana Konabana, Naha Singi Lamsat Sajat Semdokpada, Achowatang Lori Haraduna, Rise upon High, Sana Konabana, Labak Asigi Mapangal, Kankat and Badasu, Achowatang Lori Amadi, Masina Lamsat Sajat Amasung, Amato Bigi Wakalon, Sagat Pangamli. Ngasigi Torum the Manipur Olympic Association ki President T.H. Radheshyam Singh MLA Saruk Yaki. Ani suba Imphal ki ngasi sanikiba match da Youth Organization Sporting Club na Youth Volunteer Organization bu panjil ani sunoda Amopha Moirang na FC Lamjabo panjil mari ahumda thoiki Imphal ki artificial turf ground sathariba sahi taratre makhagi nupi machagi state league ta Young Welfare Club na ICSA Irengbambu panjil taret amada thoiki Akashbani Imphal ki pau tabiri Goods and Services Tax GST ki revenue collection mamang thada lupa koti lakh ama lising nifu manga oiki haukiba thamapan asida thagi oina GST revenue collection lupa koti lakh ama lising nifu ki mathakta khongat pangamli Kendra ki Selthum Mantraloy hai November thagi oina GST revenue collection asi mamang sahi ki November thaga yengarubada sada taramathoi henki mamang sahi ki November da GST collection asi lupa koti lakh ama lising kunthra mathoi oiki Mantraloy hai Central Goods and Services Tax ki oina lupa koti lising kunmanga chatruk marfumatoi State Goods and Services Tax ki oina lupa koti lising kuntranitoi chatruk yangkai matoi khongatki Integrated Goods and Services Tax ki oina lupa koti humbratre khongatki Mantraloy hai sahi asigi November thagi oina Raija amasung Union Territory singda GST compensation oina kendra lupa koti lising 13 thadokre FIFA World Cup ki Group A ki match ta ngasi numidang South Korea ga Portugal ga amasung Ghana ga Uruguay ga sanargani ngasi angan bada sanakeba Group A ki match ta Germany na Costa Rica bo panjil mari anida amasung Japan na Spain bo panjil ani amal thoiki ngasi nungai matungda Group G ki match ta Brazil ga Cameroon ga amasung Switzerland ga Serbia ga sanagani Group A dagi Netherlands amasung Senegal knockout stage sangkre Group B dagi England amasung USA Group C dagi Argentina amasung Poland Group D dagi France amasung Australia, Group E dagi Japan amasung Spain, Group F dagi Morocco amasung Croatia matangi round changkre, Group G dagi Brazil amasung Group H dagi Portugal knockout stage sangkre. Aroibada maroiba pau. Mukhyamantri Nongthomam Biren Singh na hari tongan ba lol sing khangbada mioi adugi identity kaidong nungsu mangloi Raija se leiriba school sing pimam yangchinaba command and control center atuba matamda hangdok lagani haina Shiksha Mantri Thongnawjam Basant Kumar na phongdokre Power Mantri Thongam Bisoji Singh na hari mit udraba sing gi damaktadi smart ken asi lamjing nabagi khulai amani sana khonabana naha sing gi lamcha sajat sendokpada achoba thodang lobada natana leibak asigi mapangal kangkhat anbadasu achoba thodang lori haina Raija Laga Nation Hairi Amasung Mamang Thada Lupa Koti Lak ama lising nifu manga GST ki revenue oina khongat pangam ki Paulo Jare